Manipur News.tn की मैकेदगी मियाओंगी मफमदा मरोय पाउसिंग पिजरी चुसानपुर इरांग थोक्रे चुसानपुर पुलिस स्टेशन दगी किलोमीटर 5 रोम चलगा लेबा पिसनमुल विलेज दा पुलिस अमसुंग खोइसाउनरबा मियाम अनिगी मरकता चाउना मुंगनरकपगा लोइनना प्राइम मिनिस्टर नरेंद्र मोदी लाकदोरिबा सिगी मक्के सेमलेबसिंग चुकाइदुना मांग तानख्रे हाइना हिल जर्नल ना थागलको रिपोर्ट अमना हाइरी अदुमा ओइनमा इरांग करी वाहुदगी थोरखिबनो हाइबा खंबा ngamdri अमरम था से तराहुमद प्राइम मिनिस्टर मणिपुर लापलोना कंगला मनुंगदा मियामगी मीटिंग द वांगांगदरिबा सिगी येंगलगा नुमित असिदा ट्रैफिक होम लेगनी मसिगिदमक मणिपुर ट्रैफिक पुलिस न मरु ओइना कंगलागी अकोइबदा अकनबा ट्रैफिक मैनेजमेंट की थबकसिंग लखटपा होख्रे प्राइम मिनिस्टर मियाम द वांगांगदरिबा सिगी येंगलगा कंगलागी खा थंगबा गेट असी बीबीआईपी खक्तगी संगफम ओइगनी अवांग थंगबा गेट ना वीआईपी सिंगी व्हीकल पास पाइबा ऑफिशियल सिंगी संगफम ओइगनी कंगलागी नोंसुप थंगबा गेट ना खोंग लाकपा मियोइसिंगी संगफम ओइगनी निमित असिगी ओइना थौबालोमदगी लाकपा मखल खुतिमगी गाड़ी चिंगचिंगजमै थोंगलालगा कोंगबा लंबी चटकनी मयाय लंबी अमसुंग वांकै एरियादगी लाकपा गाड़ी सिंगना मिनु थोंगदा पैसेंजर सिंग थारगा हप्ता कांगजेबुंगदा पार्किंग ओइगनी सेंगमाइदगी लाकपा गाड़ी सिंग थांगमैबन फावरगा लालगा इम्फाल होटल दा पैसेंजर सिंग थारगा एनसीसी ग्राउंड नत्रगा खुमल लंपाकता पार्क तौगनी तिदिम लंबीदा लाकपा गाड़ी सिंग बाहेंगबम लेकाय लोंगदा चटकनी वीवीआईपी लाकदबा मिनिट 10 की ममांगदगी एयरपोर्ट की कंगला फावगी लंबी मखल अमता गाड़ी चटपा थिंगनी अदुबु इमरजेंसी की वैनदी अथिंगबा लैरोय ट्रैफिक के ऑफिशियल सिंह मरुओइना कंगलादा वीवीआईपी लैरिंगे मतम खक्तदा मियामगी चतुकसिंदा अथिंगबा थमगदबनी ट्रैफिक पुलिस ना लोकल ओलिबा थबक इष्ट मियामना सु मतेंग पिबिनबा एसपी ट्रैफिक ना मियामदा अपील तौरकली अमरोंदा सुसानपुर की वैनसु डिस्ट्रिक्ट एडमिनिस्ट्रेशन ना एडवाइजरी थोक्तना वीवीआईपी लैरिंगे मनुंगदा तौगदबा अमदी तौरिदबा सिंह खनख्रे लोइना प्राइम मिनिस्टर ना वांग गांगदोरिबा असिदा सरुक यागदबा मियामना मैखेट साटिन रुमाल फी मचेट अथौबा पोसमना चिंगबा अमता पाइदनबा लोइना नक्तनबा खनख्रे नकल अमरमदा जोमी स्टूडेंट्स फेडरेशन ना थादरकबा सेरोल अमदा प्राइम मिनिस्टर लाकदबा असि येंगलगा था असिगी 33 अमसुंग 13 डिस्ट्रिक्ट असिगी मैरोसंग सिंह थोंगलोनगनी हाइरी मणिपुर गवर्नर ना पोपी पांबी थारिबा सिंह चेक तौना फॉरेस्ट ऑफिशियल्स इन द खनख्रे स्टेट असिगी पोपी सोइंग सीजन की मांगोइना मणिपुर की चिंगी डिस्ट्रिक्ट सिंह द पाक चना पोपी पांबी थाबा थिंगनबा ऑफिशियल सिंह द मेकुप नाउम सिंहना लेननबा खनखिबो लोइना करम एरिया सिंह द पोपी पांबी थाबगी थबक चथरबेगे हाबगी चेक तौननबा फॉरेस्ट ऑफिशियल सिंह द अकनबा डायरेक्टिव पिखरे मणिपुर सरकार की प्रिंसिपल चीफ कंजर्वेशन ऑफ फॉरेस्ट एंड SOFF अनिरब बच्चपरियना थोकिबो ऑर्डर अमगी मतुंगेना एंटी सोशल एलिमेंट सिंह पोपी थाबन एरिया असि इकोलॉजी अमांगता थोन बतनतना सोशल असिगी हेल्थ की फिल्म द साउना खुदुंथिने ओइ लोइना सेप्टेम्बर दगे अप्रैल फावगी मतम असि पोपी मरु हुनबा अमसुंग कल्टिवेशन की थबक थोरमसिंग पाखतनबा मतम ओइबना मरि लेनबा डिस्ट्रिक्ट फॉरेस्ट ऑफिसर सिंह मखोई की जगह सिंह एंटी सोशल एलिमेंट सिंह पोपी कल्टिवेशन के मरि लेना पाखलक थबक थोरमसिंग पाखत प्राइबदु मपुंग फाना निंथिना यंगसनबा खंगली फॉरेस्ट लैंड सिंह द असिगुंबा एक्टिविटी सिंह पाखत हाइबसे ND Act PS Act 1945 ban अभिनम्स 1940 अमसुंग इंडियन फॉरेस्ट एक्ट 1948 की प्रोविजन सिंह असि वायोलेट तौरिबनी मरम अदना मैलेनरिबा डिस्ट्रिक्ट फॉरेस्ट ऑफिसर सिंह लोकल पुलिस डिपार्टमेंट के खुसमनदना ड्रोन टेक्नोलॉजी सिनदना अमसुंग स्टाफ सिंह पेट्रोलिंग तौदना असिगुंबा एक्टिविटी सिंह पाखत हाइबदु मिकुमना हम सिंह यंगसनबा खंगली लोइना पोपी थारिबा जगह सिंह असि डिस्ट्रिक्ट एडमिनिस्ट्रेशन पुलिस नाप अमसुंग पैरामिलिटरी फोर्सिंग की मतेंग लोइना स्टैंडर्ड ऑपरेटिंग प्रोसीड्यूर की मतुंग इन खुतकता माननबा खंगली हाइरी पनबा याबदि हौकिबा नमित खरनगी ममांगदा सोशल मीडिया दा सिंह डिस्ट्रिक्ट सिंह दा पाक्तन पोपी पांबी थाननबा उमंग कया कोथोकले हाइना वीडियो फुटेज का कोनाना थागलखिबा अदुदा फॉर्मर चीफ मिनिस्टर N Biren की मैकेदगी यामना कना नुंगनांबा फोंथोकलदुना हिरम मसिदा मै लेनबा सिंगना मियेंग चंगनबा तक्सनखिबगा लोइना अकन फिरे अमा यावना पोपी पांबी थाननबा चथरिबा थबकसिंग खुदकता थिंगनबगी थबक पाखतनबा अमसुंग नेशनल मीडिया सिंदा ग्राउंड सर्वे तौननबा अपील तौबु लेख्रबनी लोइना लेबा असिदगी ड्रग मरु फंगना मुथननबा पाखलिबा नसामुक भारत असिगी पंदम अपुंग फाना फंगबंगमनबा अमसुंग ड्रग मरम ओइरगा अमाता क्या थोलिबसिंग असि थिंगनबा अथु मतमदा कलेक्टिव ओइबा एक्शन सिंग मथौ ताइ हाइना फोंथोखिबनी
ꯐꯣꯔꯦꯅꯔꯁꯤꯡꯒꯤ ꯁꯨ ꯀꯦꯝ ꯃꯅꯤꯄꯨꯔꯗ ꯊꯝꯐꯝ ꯊꯣꯛꯇꯦ ꯍꯥꯎꯃꯤ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯐꯣꯔꯦꯅꯔꯁꯤꯡꯒ ꯁꯨ ꯇꯧꯅꯕꯁꯤ ꯌꯥꯝꯅ ꯆꯨꯝꯗꯕꯅꯤ ꯈꯪꯂꯛꯄꯗꯒꯤ ꯍꯧꯈꯤꯕ ꯆꯍꯤ 2019ꯒꯤ ꯃꯥꯔꯆ 3ꯗ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤ ꯑꯃꯁꯨꯡ ꯖꯣꯃꯤ ꯂꯤꯕꯔꯦꯁꯅꯔꯤ ꯑꯥꯔꯃꯤꯒ ꯂꯩꯅꯔꯤꯕ ꯁꯨ ꯑꯦꯛꯁꯇꯦꯟꯁꯟ ꯇꯧꯗꯕ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯈꯤ ꯑꯗꯨꯕꯨ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯋꯥꯔꯦꯞꯄꯨ ꯃꯋꯥ ꯂꯧꯗꯅ ꯆꯍꯤ ꯑꯁꯤ ꯁꯦꯞꯇꯦꯝꯕꯔ 4ꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯁꯨ ꯑꯦꯛꯁꯇꯦꯟꯁꯟ ꯇꯧꯕꯒꯤ ꯁꯥꯏꯟ ꯑꯗꯨ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯒ ꯇꯧꯅꯈꯤ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯔꯦꯞꯄꯨ ꯏꯀꯥꯏ ꯈꯨꯝꯅꯗꯕ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯏꯀꯥꯏꯕ ꯄꯤꯕꯅꯤ ꯍꯥꯏꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯥꯄꯝꯆꯥ ꯖꯗꯨꯃꯅꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯊꯧꯑꯣꯡ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯔꯥꯏꯠꯄꯨ ꯈꯣꯡꯒꯥꯎꯅꯔꯦ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯗꯤꯛꯇꯦꯇꯔꯒꯤ ꯃꯃꯤ ꯇꯥꯗꯨꯅ ꯂꯩꯍꯧꯔꯒꯅꯤ ꯀꯨꯀꯤꯒ ꯇꯧꯅꯔꯤꯕ ꯁꯨ ꯑꯁꯤ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯒ ꯇꯧꯅꯕ ꯑꯣꯏꯕꯅꯤꯅ ꯁꯨꯒꯤ ꯀꯦꯝꯞꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯆꯧꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯊꯝꯂꯒ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯆꯥꯗ 99 ꯁꯣꯜꯕ ꯇꯧꯕ ꯉꯝꯒꯅꯤ PR ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯀꯔꯤ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯂꯩꯕꯒꯤ ꯏꯝꯐꯥꯜ ꯚꯦꯂꯤꯒꯤ ꯑꯀꯣꯏꯕꯗ ꯁꯨ ꯀꯦꯝꯞ ꯍꯥꯡꯗꯣꯛꯂꯤꯕꯅꯣ ꯃꯗꯨꯒ ꯑꯃꯨꯛ ꯅꯥꯒꯥꯒꯤ ꯈꯨꯜꯁꯤꯡꯒ ꯅꯛꯅꯕꯗ ꯁꯨ ꯀꯦꯝꯞ ꯊꯝꯖꯟꯅꯅꯕ ꯍꯣꯠꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯁꯤꯒꯨꯝꯕ ꯂꯤꯁꯥꯡ ꯆꯤꯟꯅ ꯆꯠꯊꯔꯛꯄ ꯃꯕꯨꯛ ꯁꯦꯡꯗꯕ ꯂꯤꯆꯠ ꯀꯌꯥ ꯑꯁꯤꯅ ꯂꯩꯉꯥꯛ ꯃꯄꯨꯕꯨ ꯊꯥꯖꯍꯟꯗꯕꯅꯤ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔꯗ ꯏꯪꯇꯞꯄ ꯑꯃ ꯂꯤꯁꯥꯡ ꯆꯤꯟꯅ ꯂꯩꯍꯟꯕ ꯄꯥꯝꯂꯕꯗꯤ ꯏꯈꯪ ꯈꯪꯕ ꯍꯩꯗꯤ ꯁꯤꯡꯗꯕ ꯃꯕꯨꯛ ꯁꯦꯡꯗꯕꯒꯤ ꯂꯤꯆꯠ ꯑꯗꯨ ꯊꯥꯗꯣꯛꯄ ꯐꯩ ꯂꯣꯏꯅꯅ ꯐꯣꯔꯦꯅꯔꯁꯤꯡꯒꯤ ꯁꯨ ꯀꯦꯝꯞ ꯃꯅꯤꯄꯨꯔꯗ ꯊꯝꯐꯝ ꯊꯣꯛꯇꯦ ꯍꯥꯏꯔꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯗꯧꯔꯤꯕ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ BJPꯒꯤ ꯄꯨꯡꯌꯥꯔ ꯃꯟꯗꯜ ꯄꯥꯛꯇꯛꯅꯅ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯦ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯈꯤꯕ ꯆꯍꯤ 2019ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯊꯥ ꯑꯁꯤꯒꯤ 16ꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯂꯕ ꯌꯥꯏ ꯍꯥꯏꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ BJP ꯄꯨꯡꯌꯥꯔ ꯃꯟꯗꯜ ꯄꯥꯛꯇꯛꯅꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯃꯦꯝꯕꯔꯁꯤꯞꯇꯒꯤ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯦ BJP ꯄꯨꯡꯌꯥꯔ ꯃꯟꯗꯜ ꯑꯃꯁꯨꯡ ꯃꯁꯤꯗ ꯑꯦꯐꯤꯂꯤꯌꯦꯠ ꯇꯧꯔꯤꯕ ꯃꯣꯔꯆꯥꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨ ꯄꯥꯛꯇꯛꯅꯅ ꯔꯤꯖꯥꯏꯟ ꯇꯧꯕꯒꯤ ꯆꯦꯔꯣꯜꯁꯤꯡ ꯑꯗꯨ ꯄꯥꯔꯇꯤꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯄꯤꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯥꯁ ꯔꯤꯖꯥꯏꯅꯦꯁꯟ ꯑꯁꯤ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯏꯟꯚꯥꯏꯇꯤꯁ ꯉꯥꯎꯆꯣꯃꯤ ꯔꯝꯁꯥꯡ ꯂꯤꯗ ꯇꯧꯈꯤ ꯔꯤꯖꯥꯏꯅꯦꯁꯟ ꯑꯗꯨꯗ BJP ꯄꯨꯡꯌꯥꯔ ꯃꯟꯗꯜꯒꯤ ꯁꯦꯅꯤꯌꯔ ꯑꯦꯛꯇꯤꯕ ꯃꯦꯝꯕꯔ ꯑꯃꯁꯨꯡ ꯄ꯭ꯔꯥꯏꯃꯥꯔꯤ ꯃꯦꯝꯕꯔ ꯀꯌꯥꯁꯨ ꯌꯥꯎꯈꯤ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ BJP ꯄꯨꯡꯌꯥꯔ ꯃꯟꯗꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯍꯤꯂꯥ ꯃꯣꯔꯆꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯌꯨꯕ ꯃꯣꯔꯆꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯤꯁꯥꯟ ꯃꯣꯔꯆꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ST ꯃꯣꯔꯆꯥ ꯑꯦꯖꯨꯀꯦꯇꯤꯕꯁꯤꯡ ꯕꯨꯊ ꯄ꯭ꯔꯁꯤꯗꯦꯟꯠ 52 ꯌꯥꯎꯔꯤ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯕꯁꯤꯡ ꯑꯗꯨꯅ ꯊꯥꯗꯣꯔꯛꯄ ꯖꯣꯏꯟꯠ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯗ ꯍꯥꯏꯔꯤꯕꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯏꯟꯇꯔꯅꯦꯜ ꯐꯪꯁꯟꯁꯤꯡꯗ ꯄꯦꯟꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯛꯇꯛꯅꯅ ꯔꯤꯖꯥꯏꯟ ꯇꯧꯈꯤꯕꯅꯤ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯗꯤꯁꯤꯖꯟ ꯃꯦꯀꯤꯡ ꯄ꯭ꯔꯣꯁꯦꯁꯇ ꯒ꯭ꯔꯥꯁꯔꯨꯠ ꯂꯤꯗꯔꯁꯤꯞꯁꯤꯡ ꯏꯀꯥꯏ ꯈꯨꯝꯅꯗꯕ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯋꯥꯠꯄ ꯑꯃꯁꯨꯡ ꯄꯥꯔꯇꯤꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯃꯈꯣꯏꯒ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯥꯟꯅꯗꯦ ꯍꯥꯏꯅ ꯃꯔꯥꯜ ꯀꯌꯥ ꯁꯤꯔꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯔꯇꯤꯒꯤ ꯑꯥꯏꯗꯤꯑꯣꯂꯣꯖꯤ ꯑꯃꯁꯨꯡ ꯂꯣꯌꯦꯜꯇꯤꯗ ꯊꯥꯖꯕ ꯃꯥꯡꯂꯛꯄꯗꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯔꯤ ꯄꯥꯔꯇꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯄꯦꯟꯗꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯃꯛꯄꯨ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯌꯥꯏꯐꯒꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯄꯥꯡꯊꯣꯛꯈꯤꯒꯅꯤ ꯍꯥꯏꯔꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭र ꯃꯣꯗꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯅꯕꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯁꯦꯝ ꯁꯥꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ BJP ꯂꯤꯗꯔꯁꯤꯞꯇꯒꯤ ꯄꯥꯛꯇꯛꯅꯅ ꯔꯤꯖꯥꯏꯟ ꯇꯧꯈꯤꯕ ꯑꯁꯤꯅ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯄꯥꯔꯇꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁ꯭ꯇꯔꯦꯡꯗ ꯑꯆꯧꯕ ꯆꯩꯐꯨ ꯑꯃ ꯄꯤꯔꯒꯅꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭र ꯃꯣꯗꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯗꯧꯔꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀꯟꯈꯠꯍꯟꯈ꯭ꯔꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯥꯛꯀꯗꯧꯔꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯗꯔꯨꯟ ꯀꯨꯃꯥꯔ ꯅ BNSFꯀꯤ ꯁꯦꯛꯁꯟ 18ꯒꯤ ꯃꯈꯥꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯗ ꯈꯨꯗꯛꯇꯒꯤ ꯃꯈꯥ ꯇꯥꯕ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯏꯌꯔ ꯒꯟꯁꯤꯡ ꯁꯤꯖꯤꯟꯅꯕ ꯊꯤꯡꯈ꯭ꯔꯦ ꯏꯌꯔ ꯒꯟ ꯄꯨꯔꯒ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯑꯁꯤꯅ VVIPꯁꯤꯡꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯗ ꯑꯆꯧꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯊ꯭ꯔꯦꯠ ꯑꯃ ꯄꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯊꯤꯡꯕ ꯑꯗꯨ ꯊꯝꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯊꯤꯡꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯀꯅꯥꯒꯨꯝꯕꯅ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ ꯂꯣꯒꯤ ꯃꯔꯤ ꯂꯩꯅꯕ ꯄ꯭ꯔꯣꯚꯤꯖꯟꯁꯤꯡꯒꯤ ꯃꯈꯥꯗ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯔꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭र ꯃꯣꯗꯤ ꯊꯥ ꯑꯁꯤꯒꯤ 16ꯗ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯃꯔꯨꯑꯣꯏꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯊꯧ ꯇꯥꯕ ꯊꯕꯛ ꯀꯌꯥ ꯄꯥꯏꯈꯠꯂꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯐꯤꯁꯇꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯃꯔꯤ ꯂꯩꯅꯅ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯗ ꯈꯪꯍꯜꯂꯛꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯤ ꯅꯦꯄꯥꯜꯒꯤ ꯚꯥꯏꯑꯣꯂꯦꯟꯁ ꯃꯔꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯦꯜꯁꯤꯡꯗꯒꯤ ꯕꯟꯗꯤ 15,000 ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 9ꯗꯒꯤ ꯅꯦꯄꯥꯜꯗ ꯖꯦꯟꯅ ꯆꯠꯊꯔꯛꯈꯤꯕ ꯄ꯭ꯔꯣꯇꯦꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯦꯄꯥꯜꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯖꯦꯜꯁꯤꯡꯗꯒꯤ ꯕꯟꯗꯤ 15,000 ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯅꯥꯟꯊꯣꯛꯈꯤꯕ ꯕꯟꯗꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯨꯝꯐꯨꯗꯤ ꯏꯟꯗꯤꯌꯥꯟ ꯅꯦꯁꯅꯦꯜ ꯕꯣꯔꯗꯔꯗꯒꯤ ꯐꯥꯔꯦ ꯕꯟꯗꯤꯁꯤꯡ ꯑꯗꯨ ꯖꯦꯜꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯅꯅꯕ ꯍꯣꯠꯅꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛꯇ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯤꯈꯤꯕ ꯕꯟꯗꯤ ꯃꯁꯤꯡ 9 ꯁꯨꯈ꯭ꯔꯦ ꯑꯗꯨꯒ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗꯕ ꯃꯤꯁꯤꯡꯅ ꯄꯨꯟꯅ ꯃꯤꯑꯣꯏ 138 ꯁꯨꯈ꯭ꯔꯦ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯍꯥꯏꯔꯤꯕꯅ ꯖꯦꯜꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕ ꯕꯟꯗꯤꯁꯤꯡ ꯑꯗꯨ ꯎꯠꯇꯔ ꯄ꯭ꯔꯗꯦꯁ ꯋꯦꯁ ꯕꯦꯡꯒꯜ ꯑꯃꯁꯨꯡ ꯕꯤꯍꯥꯔ ꯌꯥꯎꯅ ꯏꯟꯗꯤꯌꯥꯒꯤ ꯅꯦꯄꯥꯜ ꯕꯣꯔꯗꯔꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯦꯛ ꯄꯣꯁꯇꯤꯡꯗ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯏꯟꯗꯤꯌꯥꯒꯤ SSBꯅ ꯐꯥꯔꯕ ꯃꯇꯨꯡꯗ ꯅꯦꯄꯥꯜꯒꯤ ꯂꯣꯀꯦꯜ ꯄꯨꯂꯤꯁꯇ ꯁꯤꯟꯅꯔꯛꯈꯤꯕꯅꯤ SSB ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛ ꯏꯟꯗꯤꯌꯥ ꯅꯦꯄꯥꯜꯒꯤ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ
ꯂꯩꯇꯕ ꯀꯤꯂꯣꯃꯤꯇꯔ 1,750ꯒꯤ ꯑꯦꯔꯤꯌꯥꯗ ꯉꯥꯛꯁꯤꯡꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕꯅꯤ꯫ ꯐꯥꯔꯕ ꯕꯟꯗꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ 2-3ꯗꯤ ꯏꯟꯗꯤꯌꯥꯟ ꯑꯣꯔꯤꯖꯤꯟꯅꯤ꯫ ꯖꯦꯟꯖꯦꯟ ꯍꯧꯈꯤꯕ ꯍꯤꯡꯁꯥ ꯌꯥꯎꯕ ꯄ꯭ꯔꯣꯇꯦꯁ ꯑꯗꯨꯒꯤ ꯃꯅꯨꯡ ꯁꯦꯞꯇꯦꯝꯕꯔ 9 ꯑꯃꯁꯨꯡ 4ꯗ ꯅꯦꯄꯥꯜꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯦꯜ 25ꯗꯒꯤ ꯕꯟꯗꯤ 15,000 ꯍꯦꯟꯕ ꯑꯗꯨ ꯅꯥꯟꯊꯣꯛꯈꯤꯕꯅꯤ꯫ ꯒꯟꯗꯥꯒꯤ ꯄ꯭ꯔꯣꯚꯤꯟꯁꯇ ꯂꯩꯕ ꯀ꯭ꯋꯥꯁꯀꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯖꯦꯜꯗꯒꯤ ꯄꯨꯟꯅ ꯕꯟꯗꯤ 769 ꯅꯥꯟꯊꯣꯛꯈꯤꯕꯒꯤ ꯃꯅꯨꯡꯗ 13ꯗꯤ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜꯅꯤ ꯑꯗꯨꯒ 3 ꯑꯃꯅ ꯐꯣꯔꯦꯅꯔꯅꯤ ꯍꯥꯏꯔꯤ꯫ ꯃꯔꯛꯁꯤꯗ ꯅꯦꯄꯥꯜ ꯄꯨꯂꯤꯁꯀꯤ ꯁꯦꯟꯇ꯭ꯔꯦꯜ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯖꯦꯅꯔꯦꯜ ꯀꯨꯕꯦꯔ ꯀꯗꯋꯅ ꯍꯥꯏꯈꯤꯕꯗ ꯖꯦꯜꯗꯒꯤ ꯅꯥꯟꯊꯣꯛꯂꯒ ꯆꯦꯟꯈꯤꯕꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯕꯟꯗꯤ 1,955 ꯐꯥꯔꯦ꯫ ꯕꯟꯗꯤ 13,952 ꯊꯤꯕ ꯈꯪꯗ꯭ꯔꯤ꯫ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯤꯈꯤꯕ ꯄꯨꯟꯅ ꯃꯤ ꯃꯁꯤꯡ 38ꯒꯤ ꯃꯅꯨꯡꯗ 15ꯗꯤ ꯃꯁꯛ ꯃꯃꯤꯡ ꯈꯪꯂꯦ ꯍꯥꯏꯔꯤ꯫ ꯅꯦꯄꯥꯜꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯟꯅꯕꯒꯤꯗꯃꯛꯇ ꯉꯁꯤ ꯅꯦꯄꯥꯜꯒꯤ ꯕꯠꯇꯔꯥꯀꯥꯂꯤꯗ ꯂꯩꯕ ꯑꯥꯔꯃꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯄ꯭ꯔꯣꯇꯦꯁ ꯆꯠꯊꯔꯤꯕ ꯖꯦꯟꯖꯦꯠ ꯒ꯭ꯔꯨꯞꯀꯤ ꯃꯤꯍꯨꯠꯁꯤꯡ, ꯅꯦꯄꯥꯜꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯥꯝꯆꯟꯗ꯭ꯔ ꯄꯥꯎꯗꯦꯜ ꯑꯃꯁꯨꯡ ꯑꯥꯔꯃꯤ ꯆꯤꯐꯀꯤ ꯑꯁꯣꯛ ꯔꯥꯖ ꯁꯤꯡꯒꯗꯦꯜ ꯌꯥꯎꯅ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ꯫ ꯃꯄꯨꯡ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯏꯟꯇꯔꯤꯝ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯆꯂꯥꯏꯅꯅꯕ ꯄꯨꯝꯅꯃꯛꯅ ꯌꯥꯅꯔꯕ ꯂꯨꯆꯤꯡꯕ ꯑꯃ ꯈꯟꯅꯕꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯌꯥꯁꯤꯟꯅꯔꯕ ꯂꯨꯆꯤꯡꯕ ꯑꯗꯨ ꯄꯨꯊꯣꯛꯄꯗꯤ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯃꯛꯄꯨ ꯅꯦꯄꯥꯜꯒꯤ ꯐꯣꯔꯃꯔ ꯆꯤꯐ ꯖꯁꯇꯤꯁ ꯁꯨꯁꯤꯂꯥ ꯀꯔꯒꯦ ꯑꯁꯤ ꯏꯟꯇꯔꯤꯝ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯅꯅꯕ ꯁꯦꯛꯁꯟ ꯀꯌꯥꯗꯒꯤ ꯐꯣꯡꯗꯣꯛꯅꯔꯛꯄꯗꯤ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯖꯦꯟꯖꯦꯠꯀꯤ ꯂꯨꯆꯤꯡꯕ ꯗꯤꯋꯥꯀꯔ ꯗꯪꯒꯜꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯏꯟꯇꯔꯤꯝ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯒꯤ ꯀꯅꯥꯅ ꯂꯨꯆꯤꯡꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡꯅ ꯄꯨꯊꯣꯛꯄ ꯉꯝꯂꯣꯏ꯫ ꯂꯤꯗꯔꯁꯤꯞ ꯑꯁꯤ ꯈꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯆꯪꯈꯤꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯏ-9 ꯇꯥꯟꯅꯕ ꯄꯥꯝꯗꯦ, ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯗꯤꯖꯣꯜꯕ ꯇꯧꯕ ꯄꯥꯝꯃꯤ ꯍꯥꯏꯈꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯣꯏꯅꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯀꯤꯗꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫